Kurumjari Ming Tabril Simutaran Ochari Nasimaro Pauda Lakadar Lok Sabagi election that Nordisk Miamna Anova Owen Amapuro Lagani Hana BJP National spokesperson Nirmala Sitaramana Fondo Cray Jaitara Taret police station the posting labor police personnel Yaudi rotational transfer policy Janaragani Hana DGP na Fondo Cray Amadi India ki Manungda Manipurna private school the Mahiro Masin Quaidiki Hana Tambada Mako Oide Hana Junglen Besamna Fondo Cray Mapumaba Pau Pizadi Lakadar Lok Sabagi election that Nordisk Miamna game changer Oiraduna Anova Owen Purakani Hana BJP National spokesperson Nirmala Sitaramana Fondo Cray Wafamasi Center for Social Studies Nasindra Chumiro the Labour Travel Research Center Gi Auditorium the Pangtopa parliamentary election of 2014 what it means for the Northeast India Hybrid Team the Pangtopa lecture program the Mahana Fondo Kibani Taramadu the BJP Manipur Pradesh ki President T.S. Chauba Senior Leader Professor Gangumai Kame Amadi ex-President M. Vorona Chungwamyo Singh Saruyaki Nirmala Sitaramana Fondo Kibada Chahi Mapal Makai UPS Sarkar na India da Lenga Sasan Taropa Sida Larba Miam da Kari Tokrabagi Habasi Haninga Obo Wahangni UPA ki Matam da Tuji Scam Colgate Amadi Ate Wato Kaya Chowna Generary Corruption ki Matang da Corruption Haraba Sasan ne Haba Miam na Kangre Humna Maksing Asidagi Kognanaba Owen Bapurapa Matautai Lagliba election Asida Northeast ki Miam na game changer Oigani Haba Ningsing View Haiki Mana Makatana BJP na Amot Pasasan Pamde Party Asigi Oina Narendra Modi Prime Minister candidate ni Haina Mangjo Nana Lauthopa Lekre Lalibe election Asida Party Asina Chowno Mai Paktuna Soidana government Semgani Miamna Karamba Party the vote Tadagadagi Habadu Munna Kantaba Matautai Haiki UPA. What is the dominant feature? The dominant feature is repeated big ticket corruption. This country has seen corruption at whatever level. But today we are saying big ticket corruption for which no single person has yet been punished from the Congress party. I'm specifically saying this. I think this nation needs a change. And that change, when we have announced Narendra Modi, we have given you a message clearly. And what is that message? We don't play dirty politics. Manipur Sarkar ki Home Department ta Jahitara Taret Hena Police Station da posting taba police personnel yarom bathengnare masigi awabasi kongnaba jang naina rotational transfer policy chanaragani haina DGP MK Das na fondokre loinana police commando singi mathaudi maruoina counter insurgency operation da saru yabani haiki hiramasi matanda paudam ama Wafam Singasi ISTV News ga DGP MK Das ka akhanana unaba amada mahakna phongdokibani Manipur Sarkar ge Home Department da chahitara taret hena mafam amada posting taba haibase yamna laibak thibani masiguma thabakasi particular police personnel sing adugi wakal da nungai ba hongnade misang sangalaiba police personnel sing na lainingba mafam amada sahili sang sitna posting ta aduna laiba yaroi Home Department haibase Manipur Sarkar ge yamna maruiba department amani rotational transfer policy asida police personnel amana chahi manga oirabasu mafam amada posting tahanna ba khongthang lokale masigi damak report ama thorang tawri report asina Home Department ta thabak tawriba police personnel kayana kayam kuina posting tawduna lai haibadu chapsana khangbangam lagane hainasu DGP MK Das na phongdoki 17 years without even a single transfer taking place. Now you would not have been able to get this opportunity to talk to this. So when I have come back, I have called for a report as to why rotational transfer has not taken place. For this, no government help is required. Nobody's, this thing is required. So this can be done within the department. So, the zeal for somebody to work is also to be seen. So some rotational transfers will be there. It should be there. It can help. Yes. We are working on it. How best we can do this. So some of these type of things also needs to be attended to. Nakal namarom da Home Department ge police commando singna niyom gi wangda tawning ba thabak pangtau da tawba yaroi makhoi gi mathau di maruina counter insurgency operation da thabak tawbani khudamoina gari kan thauduna lakpa miwe amabu set tawning labadi
पुलिस कमांडो पर्सनल सिंह अदुना प्रोफेशनल इथिक्स खंगना अहेन बलिचत याउदना थिहुंबगी थबक चथब याय कमांडो ट्रेनिंग फंगदब सिंगसु कमांडो ओइनिंगे हाइदुना पुलिस स्टेशन अमद लैबे यारोय करिगुंबा स्टेशन अमद लैरिब सिंह असिसु कमिटी अम सेमदुना यंगसिल्ली हाइनसु एमके दासना ISTV न्यूज द फोंदोरके committee will decide, see their suitability, and if they recommend, then only they will be taken. Okay. This will help in the commandos becoming a better professional body. I have also, of course, said earlier also, some people had come, that commandos are not going to be used for, things like, They are not permitting the Mera Paivis and others, not blocking Mera Paivis, not trying to control the children. This is not the job of commandos. Commandos is supposed to be for CI operations, counterinsurgency operations, specifically. So their role should be limited to that activity and related activities. ISTV Paugidamak Boyaning Togjam Amadina Roybam Phillips, Imphal. Private school da mahiroi masing khwaidagi hena tambada Manipur na India da mako oire haina Jinglan Maisnam na phongdokre wa pharmacy ke samthong top lerak hodam lerak longjam lerak elangbam lekai ge club amadi mera paibi sina punduna kai samthong elangbam lekai community hall da Rights to Education 2009 RTE gi matang da pangthok ba khana naina ba mifam da mahana phongdokhi bani mifam du da tonga tonga balam da khang haira ba myoi kyana resource person oiki advocate anana India gi oina ek onduna chanakraba RTE asi wahan thok chumlibra haibasi haningai oi ek asigi makhada chahi tarutagi taramari fawbi manungda leba angang sing lemna lairik laisu tambagi khudong chababiri adubu India gi citizen ama haibasi hek pokpadagi oigadaba maramna fundamental rights ki manung chaliba RTE asi pokpadagina chahi taruk fawbi manungda leriba angang singsu fangan fam thui haike Jinglan Maisnamna India gi oina Tripura state mahiroi masingi chada marfuda taret government school da tamde lemoriba sing aduna private school da tamde masigi ona tainabada Manipur dadi chada marfudra gi mathakta private tuition tambaga loinana private school sing da lairik tamle lamdam ama pu chakhotpa state ohenge hairabadi mipum kudimak lairik laisu heihanba darkar oi haike magna makhata na lamdam masida lairik hairaba mioi sing masagi khanba oijoi thak amadi migi mangna ba tawbana chungbada thawai yauri asiguma fataba lambi sing asi thadotuna lebaki khanba leita laira singbu yengsinba amadi oijaba thadokpa mioi sing ohenana ba education piraba matamda RTE gi wahanthok legani phondokhi khangdraba haigiraba mayamsina masagi mayungdagi solo jalaga akogi aw chaadana sok tongdana adigi li phata li tongdana masagi akogi tang mayam tongna ngaudana modi adu leide foreign rakani masada foreign rakani thogani nigi to yaw so makal education ji aba makal education ba mi kalima education pigidamni direction kai gedamni tawdaro piri education makal do ma masama kutigi lanagi na kudong chaw bolabi do ko gamni madura lenaki miyagi wari ni miyam da khardo so mating pangi ko habi wakal form to education wedam ngasi yu puma pangyamini ni fumangarom chapa matamda Ukrul district ki Kangjom subdivision gi manung chanba Kangpat amasung nangpisa anigi lona ba mafamda ni fumari shiba Assam Rifles ki Kangbo amada khulai paibe sina landarakpada Assam Rifles ki personal ahum sore ISTV news na phangba pauda IED ama hana pokai halaba matungda chatharakiba attack aduda solaba personal sing adudi Havildar Ram Kirpal Rifleman Rupan amasung Rifleman Indrajit Singha kawi makhoi lemakhongi army hospital da helicopter na puduna lekanaki jairaga sida ngasi chathakiba attack adu aina thikraba MPA na ni haina claim tawrali Kangpa Khulen gi Khunjil da khuthongna kiba asi MPA gi Janigani Fumathoi unit ki lanmi sing Kangbu ahum thongna khaidoktuna chatpada Kangbu amaga Assam Rifles ka thengnaduna khuthongna kibani attack asida Assam Rifles ki ahum sikhi kharana soki hairi
Peace and Human Rights ki matang da nomugi oiba training program ama Churachandpur district ki Synod Hall da pangthokre Center for Human Rights for Duties Education Manipur University na sindra pangthokiba thoromaduda Center for Human Rights and Duty Education Manipur University ki coordinator Dr. M. Suresh Kumar Singha, Advocate Khaidam Mani Singha, Center for Myanmar Studies Manipur University ki Director Professor W. Navakumar Yauna maru oiba myoy kyana saruyake Dr. M. Suresh Kumar na hauzuki matamda Human Rights ase karino haiba miyam punna khangminaba mathau tai haike MSU District Committee Jiribam, MSF Special Branch Jiribam, Desam Local Council Amadi KSA Jiribam Unit na Haukiba Ahing Nungyay dagi Kaukiba Infal Jiribam Lambi Economic Blocker Namaram Oiraga Jiribam dagi Infal Thoka the Bapoche Puba Gari Singh Lengang Popi the Panduna Lady Infal the Thoka the Bagari Singh the Port Pudambadagi Gari Singh the Mahiri Singh the Lokthakre Mahiri Loop Marigi Volunteers in the Ngasi Ayuk Tausem Subdivision Ge Tagbun Khul Manakta Gari Singh Port Purakpra Haina Check Tauki Maduda Kwamana Lafoy Amadi Ate Polam Singh Lauthaduna Chekhaiki Desam Local Council ki President K. Babluna Changsiliba Kongjang Asi Miyam Gini Masida Mating Pangbiu Gari ki Counter Hangliba Singna Blockade Asibu Sogot Piu Matungda Gari Singna Poche Puba Yaurok Labadi Akan Bathabok Lokakani Panbayai Subdivision Asigi Manung Dalai Riba School Singi Awara Passing Sakana Yang Shilu Habadabida Kongjang Asi Changsin Bani October ki tang tara marida singzamai chanam pukri mapal dagi chanam Anil Kumar gi JCB ama thabak shugani haiduna mioy anina JCB driver Kurai Shazo lekai dagi M Debras yauna pukra ngasi fawati ba khandana lairiba asigi matanda ngasi Siko Club chanam pukri mapal na sinduna club asigi mamangda wakam bifam chathakre maira paibi yauna tonga tonga balup kaya gi mioy sina chathaki ba wakam bifam aduda driver Debras tek takaitana thadok pira haina Siko Club ki vice president Santi Kumar na apil tauki JCB ki mapu Anil Kumar bu kanana karigidamak fabano athuba matamda tekta kaidana thadok piro haike aigi JCB amati driver se tangka mari alta chakhang du nupa ani laklaga thabuk susi haiduna pubi khibdagi ngasi phawom phum khangtana gari si ga driver se ga yum da laktre ab hairiba ai gari si mangjagrabasu aigi driver ai oiriba driver si ki punsi su kanna ba lamdam se leiriba lamlamgi leader amadi kam khudimaki nioi singna leiba praja singna ai dai basum kanbada mating pangbiu amadi sojok pinabiu haina mayam yumfamda media ki thongda aina dai basing principle Department of Minority OBC Government of Manipur gi makhada Manipur Minority and OBC Economic Development Society Imphal na implement tawduna Manipur gi tongan tongan ba mafam da leriba minority mahiri sinda tha taruki oiba class 6 dagi 12 faw da leriba mahiri singi free remedial coaching class ngasidagi center tarani thoida hangdole haina Kwakta Bazar da leriba community hall da pangthopa thoramda MOBC gi parliamentary secretary Amin Shah na haikre thoromadu da yas Parliamentary Secretary Prithviraj Mobet ki Project Director Salahuddin Khan na athoiba mitungnen sing oike Prithviraj na haikibada minority praja singna maruoina mama mapa oibisina angang singbu lairik henna hainana bohonagadabani haike Parliamentary Secretary Amin Shah na ngasidagi center tarani thoida sothana leireba mahiri sing lemna tambibagi thabak chatharagani hauziki matamda education yaudaba yadre coaching class asida saruk yariba mahiri sina class 10 amadi 12 ki parikya da first division da mai palakpada akhanaba mana pigani haike Sotharaba mahiri singbu lemna coaching pinana ba Bharat Sarkar dagi ayaba pirakle masi thabak to onthonaba honari haike Manipur Civil Services Combined Competitive Examination English ni tarahumdoi gi preliminary round gi damak ahangba form masing gi saruk tara nithoi natraga tarahumdoi henga na khanbi naba candidate sing na mari deneba singi puning chingsili ahangba form gi saruk manga khaktamak MPSC na khananaba MPSC na loriba firep asigi mahuta UPSC amasung atai state singi chenari ba saruk tara nithoi dagi tarahumdoi fawba asi chena hanbiu amaromda main examination gi damak candidate kaya khangakani haiba preliminary examination mamangda candidate sing da khangan balaite adubu atai state sing amasung UPSC gi oinadi advertisement tawba matamda mangjongna na khangali MPSC na preliminary parikya gi
hek nongan bada local paper da hangwa famgi saruk manga khaktamak admit tawgani haina phonglakhiba asida candidate singda chauna nungai taba fawali apunba candidate lising taramanga dasmik taruki subnagi candidate jamri gi yankhai manga khak main exam gi damak khangat pa haibasi chumdaba thausilni matik chaba candidate khananabagi damak yamdrabada candidate lising amaga chamaga marifu humdoi khangat pada MPSC gi oina thoina arubo oiroi hari Singjamai Kendra Mahila Block Congress के workshop का mass enrollment की तरफ ngasi Singjamai Block Mahila Congress na senduna chungamaka Khetri lekai deleba PhD Minister Irengwam Hemo Chandra gi yumda pangthokre tharamadu da Manipur Pradesh Mahila Congress की President RK Ranisana Vice President Osrodoni amadi atai Block Congress के luchungbi kyana sarwiya ke workshop adugu mari leinana ai Hemo Chandra na fondo ke bada Congress Party henama pangal kakhana ba amadi grassroots level da semga naba pandam da mass enrollment kam workshop asi pangthopani UPA government na India gi laraba praja sing amadi nupi singbu ihena wangba thakta pukhana ba thabak thorom kaya pakhali AICC की वाइस प्रेसिडेंट राहुल गांधी ने हिरमसिदा अकन मिंग चंगबगा लोइनेना प्रोग्राम से पांगथोपनी लाकदरिबा लोकसभा इलेक्शन दा कांग्रेस से हेना चाउना माइ पाकनी मसिदा मतेंग ओइनबा ममांगाइदगी हौना कांग्रेस की स्ट्रांग होल अमा ओइना लाखिबा सिंगजमै केंद्र दसु वर्कशॉप कम एनरोलमेंट प्रोग्राम से पांगथोपनी फोंदोखी grassroots type ta koi makha da leba koi grassroots level da koi maru oina hojik laiba trends da di koi food security bill oiro koi flagship program congress ki any flagship program se yengbe matam da nupi sing da maru oina nupi sing se da yamna empower to koi gi masigi wakhalon ama congress ki di yamna core theme ni core koi gi congress party ideology da nupi amasung sotharaba janjati haigadra sigum da koi di am emphasis pisaba koi party adu thazaba principle amani from now on maru oina ai gi level koi block level local level koi grassroots level asla congress ki ideology and ki congress ki koi strength se yamna kankhatna na ba adu koi exercise am haini Milal na gari da mite miyeng na number thabagi kongchang deptana chatharali wahmom ne kai lairimi mapada khamneba magic van amadi auto singda mite miyeng na number thakre hairi makhata na thaba asi mafum kaya da pangthoke gani haina phongdorali Wari liba tamagi ahum suba tangka ke sindamba loibagi thorom ngasi ahanba Manipur First ke campus ta leba learning tau sanami sangne da pangthokre kanglaipak piba wari liba apun lob kanglaipak na pangthok be thorom aduda aran culture ge director ke sobita apun lob ki chief advisor waibom chamadi sanamahi temple board ki president S khambana thorom apusing oina saruk yakhe Manipur inner line permit system chana hanbagi matangda joint committee ki makhada women wing semkre wing asigi convener na elnganbi co convener na AKM chalemani aduga executive member da mioi tara lady wing asigi mihut singa ngasi nomaibungda pawimi famama pangtokre pawimi fam aduda convener amadi co convener na hayengdagi imphal gi khwaraman bazar da awareness program pangtok hawragani atopa lamdagi lakpa mitop singna voter list da yaksilakpa ration card pairamba kaya thengnari masida nupi singna tumina lesinba yadre Assembly da anirak warep blokrabasu Chief Minister na Manipur da ILP chatnanaba wan thole Henry lamda masigi le lomi sing wakhal taminaba yamna tangai fadri el nganbi na makha taraduna wing asina street corner meeting amadi public meeting na chingwa pangthotuna lomi sing na khudong cha da kaya thenari ba sigi matang da khangan gani loina na vara sanduna nan Manipuri le haliba yumbu sing da su awareness pigani haba wa phongdokhe manurondagi khongminna reiba koi praja singsi amna masing hantarapagi aduga atopa miyang jasingchina ito miyang jasingin masing hengalapagi phibam ama laisalapasida hayeng tungda aikoigi culture aikoigi integrity aikoigi lejaramba problem politics pulamaksida aikoigi akai sum lakadaba simami urapana maram oirakanda Manipur inner line permit system asi mathau tare masi Haukiba October Tarada, Bangalore da Pangtokiba election da Bharat Pumbagi oina Ladyba Master Athletics Federation of India gi Nauna President Odaba B Angosana Sarma Opagi Taromama ngasi Manipur Press Club da Pangtokre Manipur Master Athletic Association asin na Pangtokpe Taromaduda Manipur High Court ke Senior Advocate KH के Senior Vice President N Amumacha amadi Chief Advisor H Ibhol Singh Susarya ke Association की माइकैदगी बी अंगौ सना शर्मा खुदोल पोपीदुना इकाय खुमनबो उत्की मणिपुरी मचा अमना मास्टर एथलेटिक फेडरेशन ऑफ इंडिया की प्रेसिडेंट ओइबा असि महाना हाबनी माग मणिपुर मास्टर एथलेटिक एसोसिएशन की सु प्रेसिडेंट ओइदिबनी हाइकी
B Angosana Sermon Fondokibeda Hana Secretary Odamba Davidna Constitution Tugaiduna Supreme Toromba Adu Mahakimatam Loire Mangna Ahan Bakongtang Oina Constitution Semdopa Bangalore Federation Gi Head Office Oiriba Asi Center Chava Delhi da Thamgani Master Athlete Oina Jahitara Mangarom Sanaduna Laglabasingi Damak Pension Pinanaba Mari Lenabasing the Taknagani Fondoki Sarkarna Agriculture Land Use Policy Sim Dabana Lofam Mangsi Lopa Tingbangam Dabani Haina Protection of Agricultural Land Natural Resource Organization Ge Advisor N Churamani na Fondokre Ngasi Village Development Committee Kanto Sabal Amasung Protection of Agricultural Land Anina Sinduna Kanto Sabal Lampakta Panto Kiba Lofam Kanbagi Mifam da Wafamasi Fondokibani Mifamasi da Khongampal Gram Panchayat ki Pradhan Y Mohendro Fumlo gi Pradhan I Rajan Kurkul gi Pradhan K Dhanapati Amasung Session Judge Odamba Upendro Susaryaki Ngasi Manipurda Senjau Paiba Angamato Kayana Lofom Kaya Lesinduna Tonga Tonga Hiram Kayada Seasonal Rapodagi Lofom Kaya Mangsilale Masida Sarkar Asina Tumina Yengduna Lady Tungi Mirogi Kalaga Lofom Sinkan Batangai Fade Fondonaki Juramanina Lofom Kananaba Policy Atobama Tanda Chana Haudravadi Lamdam Asida Kutsemgi Chak Tang Motolopa Yabagi Akibalay Haiki Handakta Noneda Leba Tarasaba Assam Rifles na NSN ki ni haiduna marasi tuna micham ahum faki betawong yaning di sarkar na yang simbiyo hai na ngasi Manipur Press Club ta pangtho pa pagumi pamamada tonga ba sansan singi music na fondokre paumi singa unaba tu da fakraba micham sing adugi renavi sing susaruya ki Assam Rifles na faduna police sinarakraba music adudi khopumdagi dikoilung dangmai apopa lekhidraba pakadai kutwangai kamai amadi muidai mai pamai ni Luinabi Singh aduna Fondona Kibeda, Makoi Singasi, Macha Pangamna Naba Karbar Gibapam Oriba, None Bazada Tabak Shuduna Lebani, Karigidama Makoi Bu Faduna, Tamtina or Nebidi Bano Fondoki, Saru Yakiba Life Watch Ki Miho Jugindro Amadi, All Tribal Students Union Gi, Wangangloi, Mazabung Gangmaina, Spagi Marumda, Assam Rifles Namio, Minekaya Chataba Asiganing de, Atubama Tanda Manipur Sakana, Japzaba Tabak Local Trabadi, Kongjang Jasigari, Haiki. Education Awareness Foundation Science Club na sinduna pangto kiba tongan ba science competition singda makong matang taraba miyo sinda manamatum yan topagi thoram ngasi lamyan basangne da pangto kre taromadu da foundation ki president RK Surbala amadi Sinam Binodini Susarya ke tongan ba school ke adagi mahire amadi oja singsu taromadu da yaw ke dais da pham kiba singda makong matang taraba mahire sinda manamatum piduna ikai kumna ke Sinam Binodini na Science subject habasi asuki matik maruoi chakhopa leba ama oina ba hona bada science ki thodang chawi science loropa miyoi singna lepa fireb ase ayambana maram chaba madi art chemba oigali fondoki Manipur State Council for Child Welfare na sinduna National Painting Competition ama welfare asigi moirang khomda leba office ta pangthokre competition asida category ahum thona khaidokuna angang marifuni thoina athoi hantana ke competition asigi coordinator Falguni na haikibada layekpa changdamna ba asida makong mathang tarba sing Delhi da leba Indian Council for Child Welfare da thaduna atei atopa state singa changdamna gani changdamna ba adu da makong mathang tarba sing da Bharat ki president yawba thoram amada manama thum sing yen thokani haiki Consumer Affairs Food and Public Distribution Laborers Welfare Association asinduna sangai prawda leba FCS godown da thabak toriba labor singna thengnari ba kudong chadaba kaya gi matangda nomogi oba consultative meeting ama khoman lapakta leba youth hostel da pangtokre meeting asida godown mari da thabak toriba labor yauna social scientist Dr. Dhanavi Lastram All India Trade Union Council gi General Secretary L. Sotin Kumar na chungba kyana sarya ke Labor singna hauzik thengnari ba khudong chadaba amadi makoi gi khutsuman gi matangda puthokuna khanaki association gi general secretary Ranendra Jinna godown asida FCI gi labor singna fangliba khudong chadaba sing adu FCS gi labor sing da su chapchana pikadabani contractor sing open tender tobiyo haiba wafam thamki contractor na monitor tongnaba missing thambana tabani na maram ora kada koi automatic challenging thokpa masidi akoi haisen english di tasena Housing yamna burning issue oiriba hot issue oiriba porsi koi food security bill si koi lakpagolona na koi sariba 7PD department sina mato karmai torga da koi labor sing siba shop to dataragadi hai bisida manipur da leriba praja mayam sida food security ki right ma pini hai basi mato karam na pini hai basi ai basi thamjari ba wafam sini Leitam Them Ram Singha Ningsing Seje Mana Inglisini Tarahumdoi Naurem Ahanjau Mite ni iba drama gi lirik Thoinu da Pikre Manipuri Seje Parisat Thawal District Masa Wangjing gi Taramathoi Suba Chahi gi mifam da Mana asi lanthokre masida sel oina lupa lising tara citation amasung sol ama yauri
Konsam Nokul na iba ning Taurel gi Sagol Hindi Parisad Imphal da release tawkre Larik Form gi Thoromasida MLA Thamarjit Karam State Academy Awardee Birendrajit Naurem amasung Manipuri University gi Professor Nahapam Aruna Susaruk Yake Manipur State Panchayat Parisad ki President Oiriba Top Nauria Jila Parisad ki Member Toizam Itobi gi Thambal Khongda lebe yumda sakangdaba singna nomai kapsinduna aki akhang nangalamba thawdo yaningdaba phongdoktuna Thambal Khongda nupi singna wakan mifam chatakre nomai kapsilamba gi thawdo asi ngarang namidang pung 13 Kuncharom Chapamatam the Tokibani, Nomay round ani capsil lambagi makol tanaki hari, Yumlakta Nomay capsin na aki akangto and basi amuhana tobiganu, Itobida Kanaguma Matagi Hanbana Chumbalate, member Masasu, Hose Mayum Dalate, Kanana Garigidabak Nomay capsili bano habadu, Lebak Miam Kangna, Singdupiro Hari. aduga moina sumaina mathong manang khandana koida tonganba demand tor kibusu leite kaimta haira kibusu leite aduga moina sumaina koida nongoi kapsal phosala padaw bose koi nuai jate matungda tobidana basini sinjari aduga loina kanana torokono habedusu sengtok tirak papa me koi mota Thangmaiban Sinam Lekaida Mahi Jadu Doduna Mui Manga Hatre Amadi Kunlom Hanabo Honabani Haiba Mui Ama Lekai Miamna Faraga Warak Watem Kre Parba Mui Aduna Hazari Mayum Ibon Bisarma Jehum Fugum Doi Apopa Krishna Mohan Kawi Lekai Adumakta Dagini Mahana Mui Singadu Lanai Nungai Nadabadagi Tabagadu Pang Top Kibani Haina Pau missing the Fondo Chaki Taudo Sigamari Lenana Naharo Lesemba Club Ki President El Pratam na Fondo Pada Ibon Bisarma Hariba Mui Asina Jinania Obamong the Tabak Torom Chatabadagi, Lekaina Queen Lumduna Leda Matunda, Garang Midang Fabani, Mahana Wafam Sing Adu Mayek Sena Club Amadi, Meda Pai Bigi Mamang the Fondok Chari, Hauzumaki and Mahaki Matata Karikaram, but Tabak Lokadagi Habawari Lodri, Haiki. Universal Mushroom Club, Tangmebana Sinduna, Mushroom Culture, Jengumarum Sembas in the Lemni and Tokre, Amamunda Lupa Chanipan Piba Culture Singasi, Indian Council for Agricultural Research Regional Center, Silondagi, Universal Cell Mushroom Club Ki Culture, Banki the Mapirapani Haina, Universal Mushroom Club na Thadropachero Amana, Kangalali. Taubagi DCT Ranjit KP Sumo Namlekai the Lebe Yum the second of the Boma Malang Sinlamle, Boma Dunga Seyu, Imungi Musin at Tenarapani, Taudo Duyaning the Fondola do not Pisum Tong Kaitel, the Miam no Waka Bipam Chatakre, Miam with Tabaktori Bamu, Amagium da Aki Akang Han Bataudo, Matung the Tobigano, Yum Yam Nakuna Taba Mapam Asida Boma du Pokai Tolam Labadi, Asianaka Yorom Biai, Kanana Karigi the Boma Dulang Sinlam Rivano, Habadus and Dupiro Hadi. Laibok pabadagi pokai haudabaneba pokai na bataragadi akoi yung kungba jaga nina modona thopa se sang yang wang na leyeba laibok pabadagi pokai haudabaneba ado se matungda amon na tobigan karamba sangstano haibso akoi khamjade Nauna Saba Tuibungi M. Sogel Community Hall MP Thangso Baitinanga Sangakre Thoromasida MLA TN Haukip Susaruk Yake Indian Dental Association Manipur branch na Breeze of Hope Chandrakhonga kusam naduna Chandrakhongda nomagi oiba free dental camp ama pangtokre association ki president Dr. T Nabachandra Nanduchungba Dr. Kuntrana camp asida mioi chanirom layang bagal oina hidak langtak sing demna piki Sarkana Lairong Tel Uchimai local the gay hero Fauduna Sem Gadruba Canal Yaning the Bafundo Pamipa Mama Nongpok Sangmai Community Hall the Pantokre Canal Asina so on Gadaba Lamapusingi Association Asin Kibamipam Asina Salung from Ukong Sang Gai Lairong Tel Amadi Nopok Sangmai local sing Asida Isingi Awaba Amadi Awatpa Amatalate local sing Asi Fauduna Sem Gadruba Canal sing Asi Miam Yaning Day Hiramasigamadi Lena Chief Minister Gawari Sanana Honavada response Spirit Haina Pen the Fondonaki Lifeline Trust Center Naurantona Relief Center for Welfare of Differently Able Person Gapuna Sinduna Masamasana Sazaba Polam Sing Miam the Utpagi Toromama Naurantong Lystrom Layer Community Hall the Pantokre Autopagi Toronda Manipur Khadi and Village Industry Board Ki CEO L Biren Commerce and Industry Ki Financial Manager S Birendra Amadi ICM Ki Director Ki Joy Chandra Susaruya Ki Lifeline Ki Makada Tabak Shuba Tongan Tongamba Group Singi Yung Amasung Kutsa Haibagi Potokaya Utki TG High Secondary ki Mahiri Nupi Machama Thangna Tinduna Jinningai Obamong the Siramba Todo Asida Jenaba Sing Atuba Matanda Putonaba ISF Manipur State Council Nadabi Tauri Sakari Masing Yamnaba Security Force in Nadalazin Putopangam Daba Habisi Ikai Ningai Ni Haidi Baratana Tabaki Paumu Pumbigani Hauzik Tabaki Pau Lobisi
National Rural Livelihood Mission ge Annual Action Plan Sem Sanaba amasung Atai Thabak Thorom Singidamak Consultant ani State Mission Director Manipur State Rural Livelihood Mission na nekadori Agopo Marol Directorate asigi website www.manipur.gov.in dagi phangbayagani application pisin bagi aroiba matam October 19 ge nungtil pung 3 phawbani Northeast Frontier Railway Group D post की दमक असम सेजम दा कैंडिडेट सिंह दगी दरखास्त कौरी मसागे सही मथंग सही की जनवरी अमा फावदा तारा नेपाल दगी कुंट्राम दोई फावदा लेबा ओइगेदबनी माहिगी था मैट्रिकुलेशन ने दरखास्त पिसन बगी अरोइबा मतम अक्टोबर 19 फावनी Railway Recruitment Cell Patnana Grade D post low nobody the candidate singdege Darkas Kori. Masagi say Taranipal Kuntram doi Fawing the Leba ITI Netraga Center for Excellence Netraga Manabataki candidate singna October Tagitang Kumapan Fawing Manunda application Pisilapa Yagani Hadi. Airport Authority of India na Northern Region gi oina Junior Assistant Launabugi the Masagi say Kuntra Fawing Manunda Labor candidate Singdegi Darkas Kori. Class 10 pass Tobagaluna Mechanical Automobile Natraga Fire Diploma Pibagaluna Sada Yankai Pangba Natraga Class 12 Sada Yankai degi Tadana Fangba candidate Singna October Tagitang Taramanga Fawing Manunda Darkas Pisilapa Yagani Hari. Staff Selection Commission na Stenographer Grade C amadi D gi from Karalogadori. Sahi Taranipal degi Kuntaret Fawing Manunda Leba 10+2 pass Tobagaluna na stenography haiba Muina Laklib October Gitang Kuntaru Fawing Manunda Darkas Pisilapa Yagani Hari. Matata Pankriba Tabaki Pau Singer Sigi Henako Pomarol Babu Prada Leba Job Center degi Kangbayagani. Tabaki Pau Asigi Matang Silojere Housing Makataba Pau Amut Obisi. Makataba Pauda Yes School Gambini Ranjana Nat Sankirtan Saidam Sangi Kuntaruk Shuba Chahigi Thorom Ngasi MDU Hall the Pantokre Thoromasida Art and Culture gi Director Dr. K Sobita State Kala Academy gi Secretary Bideso Sharma Amasung Nat Sankirtan gi Saisapa Lakpati Susaruk Yaki Hokiba September Taratagi Voluntary Health Unit Committee na Manipur gi District Mangada Lamyan by Irabot Health Month Free Mega Health Camp Pangtutuna Lakiba du ngasi Kanglatombi Hindi High School da Camp Pangtutuna Loisingkre Camp asida Kanglatombi gi akoibeda leba miyoi lising amaromda layeng duna hida langthak singsu lemna piki Ngarang namidang Mantri Pukri lamnongai yafa thaudang na pindum na auto rickshaw ama jingnaningai obedagi taraduna check tobada yungo bora manga yorombadagi faaduna Mantri Pukri bazar da mai thaduna manghankre Imphal West District Commando na ngarang nung tilpung ani makhairom taba matamda BT Park Gate Manaktagi Perf ki miyoba fare District asigi SP gi cherol amada fagalaba miyo adudi MD Akil Ahmad chahi kungamari abokpa Tahir Ali Lilong Bazar Ukudagini Mangondagi demand letter ani amasung diesel auto ama recover taure Hauzik sanabagi pao Masigi sanabagi pao da Lagliba November ki tarahum degi taratare fawba Hungary gi Budapest pangtokadriba World Bodybuilding Championship ta Indian Bodybuilders Federation gi represent tawduna saru yagadriba Manipur gi athoi singa thokchom ngase ningom thongda laiba Unique Gym na Championship asida mai palak na bagi dabag yafa Mongol gi thorom pangtokre ningom thongda laiba Unique Gym gi sanaroi thokchom athoi singa Ignising Chamapan Marfudra Mapandagi Sanaba Horotona Chahi Adumaktada Mr. Manipur gi Sub Junior gi 60 kg da anishuba position tarake Championship ke ada medal loroba matungda Igniseni subnumeri da masana rakpadagi sanaba leb loroba matungda Igniseni taranithoi da amuk sanaduna Igniseni tarahumdoi da Mr. Kanglaipa ki medium gi kanglupta ahanba position amasung Mr. Northeast India gi anishuba position take Hungary da pangtokadriba Championship asida athoina mai pangnabagi damak Unique Gym gi Course Ningthem gi makada ayuk nungthil animakta kanna practice chathari adubu apopa apopina uhai wahi yonduna machamari semna bohanabada awaba oibana athoi housing championship asida saru yanaba lupa lakh amaga makhairom changadabana awaba kaya mayongnari collection chatpagi mong khara tawbuje paisa je singna harabada koi tha makai ama hena matam
mang aduga paisa collection yang kandana paisa lupa lising dari ni bandi na ta Mapa Kangjebung the Chathari Banipalok Shubas Jelly King as Sanakiba Matsta ZFC Amadi USA Kurai Goal Mamam Chanaduna Drochakre ZFC ki goal adu T Kamkulen Chankibani Aduga USA ki goal aduna Air Roshana Chanki Adi Suba Matsta Trauka Katel na M Kabambu goal Amasino the Twekre Trauki goal adu Endanan join a Chanwangamki Dipan Super Round Loiba Fau with the Nerokana League Asigi Mangjil Thana Chali Amfana Sinna Chatariba winner cup king as Sanakiba Matsta Upsa Mantak Amadi Upakiamgay goal anini Chanaduna Dro Chakre. Ngasidagi Uchua Wangma Popular Welfare Club na Sinduna Uchua Punsilan Pata State Level Open Soccer Tournament Haudokre Ahoba Matsta Lucky FC Texture na MSG Sengmaijingbu goal Amasinoda Toikre. Manipur Rifles Association की General Body में फम पांतोतुना इंग्लिश नि तरा हमदोइदगी इंग्लिश नि तरा तरे फाउबा एसोसिएशन असि की थौपुगद बसिंग खनख्रे प्रेसिडेंट दा आई हेमो चंद्र सिंह सेक्रेटरी दा हिजम दे केंद्रजीत सिंह अमदी ट्रेजरर दा एन वीरेंद्र किशोर सिंह नि पनबे याई हौजे हौजे पीएचडी मिनिस्टर ओइरिबा आई हेमो चंद्र ना एसोसिएशन असि की थौपुबा हंदके असि का थारगा तम अनिरक शुरे हाइरी गुजरात की राजकोट था असिगी कुमंगा दगी पांथोकदरिबा तरारक शिवा नेशनल मास्टर एक्वेटिक चैंपियनशिप सरुक यानबगी दमक मणिपुर मास्टर एक्वेटिक की टीम ngasi wangkhaini tempukri mapal da leiba Central Swimming Club tagi HBS Contract Construction ge Managing Director Huidrom Bikram Singana lamthaki First State 11 Open Soft Tennis Championship की Men's Singles की winner Ajano Waikre Lamphel की Imphal District Tennis Academy द Soft Tennis Association of Manipur ने सिंधुना चथरपा Championship असी की Men's Singles की Final द अजाना तुलेशो बु सेट अहुम सिनो द माइथी बपीक्रे Men's Doubles की Final द सुरेश अमदी बेकर की जुराना ब्रोजेन अमदी अजाद की जुरा बु सेट अहुम अनी द थोइदुना winner Waikre Ladies Singles की Final दना उजाना Busoria bu set ahum anida thoiduna winner oikre championship asigi loisinbagi tharamda social activist thoksom setebrata social activist Yumnam Bali Singha amadi Soft Tennis Association of Manipur ki president W Isor Chandra Singha na saru yaduna mai pakraba sanari singha manamatum sing PK Lepo hello ngasigi ba ingasagi pau pizari ICAR lamphel patagi phongba pawi matung ina ngasigi khwaidagi saba degree Celsius kuntra mathoi khwaidagi ingba degree Celsius 18.3 nusita yawi ising manilgi chang ayukta chada marfudra mathoi nuthildana chada umbudra mari nongjugi chang millimeter sunyani Veslap damro ba paw mokana pizari Lakadar Lok Sabha की इलेक्शन दा नॉर्थ ईस्ट की मियामना अनोबा ओवन बा अमा पुरलगनी हाइना बीजेपी की नेशनल स्पोक्सपर्सन निर्मला सीतारमन फोंदोक्रे जई तरह तरह हेन पुलिस स्टेशन दा पोस्टिंग लेबा पुलिस पर्सनल यावरे रोटेशनल ट्रांसफर पॉलिसी चनरगनी हाइना डीजीपी ने फोंदोक्रे अमदी इंडिया की मनुंग दा मणिपुर ना प्राइवेट स्कूल दा मैरे मसिंग ख्वाइदगी हेन तंबदा मको ओइरे हाइना चिंगनेन मैसामना फोंदोक्रे मसिगी ISTV ने पिजबा पाव मता सुसिनजरी मियंग ताब्रिब सिमो मुकना क्रुमजरी